Security Force na LAMDAM ASIGI Tongan Tonganba Mafam Kiada Thiba Humbagi Thabak Chathabada Khutsu Khutlai Kia Phagatpa Ngamkhre Police tagi phangba pau amana hai Thawal District Manung Channel Laiba B5 on Belasta Thiba Humbagi Thabak Chathabada Khutlai Kia Phagatpa Ngamkhre Pharaba Khutlai sing atu 9mm carbine submachine gun ama Nongmay aduki magazine ama local mat improvised cell launcher gun ama carbine submachine gun ge magazine ani 36 high explosive hand grenade ama arming ring ama kapayariba nongmay maru tarahumdoi detonator ama tear smoke cell sub nose ani die marker grenade ama rubber bullet jauna 38mm anti riot ama amadi wolfengi radio sets ani ni hairi Nakalamorom the Info District Manung Channel Laiba Lairong Wi-Fi Village the Security Force the Thiba Humbagi Thabak Chathabada Khutsu Khutlai Kia Phagatpa Ngamkhre Pharaba Khutlai sing adudi 36 live hand grenade mari detonator ama 9mm pistol aduki magazine yaudaba .32 pistol ama charger yawa wireless radio set ama kapayariban nongmay maru kuntra blank cartridge kuntra mathoi cartoon yauna explosive ama magazine yaudaba 303 rifle ama 2-inch mortar ama 12 bore double barrel nongmay ama amadi local mat cell launcher gun amagani hairi amarom the Chandel district ki Shongkom amasung gunjil dagi shu Khutsu Khutlai Kia Phagatpa Ngamle Phagatlaba Khutsu Khutlai sing adudi 9mm FGC9 Mark II automatic weapon ama kapayariban nongmay maru taret local mat mortar ani local mat mortar bomb ama single barrel nongmay ama amadi ball radio set ani ni hainasu police ki powers na makhatare